आकाशवाणी इम्फाल वाहेंगबम वाशिंगटन न पाउ पाजरी अहानबदा मरोइबा पाउ IMD न हाइरी लाइबाक सिंबा थुंगबदा चही असि कुमगिनोंग महौसा चुबा सांगदगी हेन चुरबा याय Security Force nangarang Kangpokpi Jilagi Kharam Wi-Fi dagi nongmai yauna khusukulai kayamrum phagatle amasung Lok Sabha Mikhal gi tariat suba amasung aroi betangka ki Mikhal gi bhot khombagi matam numit humni khatangai silak pagaloinena rajniti dol singil lusinba singna voter singi pungning sing sinaba angamba thak ta honari IMD na hairi laibak sinba thungbada sahi asagi nongju tha June dagi September faubada mahausa chuba nonggi changdagi hena churaba yai IMD gi Director General Dr. M Mahapatra na hai kha nongsuki kumgi nong laibak asida punna yengbada sada samaga taruk oiraba yai kumgi nong asi mayai thangba Bharat amasung kha thangba peninsula da mahausa chuba changdagi hengani Awang nongsup thangba Bharatana mahausa chuba sang aduda laigani aduga awang nongpok Bharatana mahausa chuba sangdagi hantagani Met Department na hairi Manipurda lakliba numit nini asida akanba nong churaba yai Department asigi Met Center Imphal na thokiba zero lamana hai nonglei nungsit remal na maram oiduna Manipur gi mafam kharada pungda kilometer nifudagi humpu phawgi sangda yangna nungsit chitpaga loinena akanba nong churaba yai Nonglei nuksit asigi yanglaga ngarang Imphal da paikadaba amasung Imphal dagi paikadaba flight kaya marum cancel tawki. Raija sida santi amadi tangdu laitaba phibam poraknabagi laukhatpa khongthang ama oina security force na thi humbagi thabak amadi area domination leptuna sathari. Raija police control room gi ngarang thokiba chero lamana hai ngarang Kangpokpi jila gi Kharam Wi-Fi dagi nongmai yauna khusugulai kaya marum phagatki tha asigi kunmanga da Imphal East jila gi Monglam dagi su IED amadi nongmai maru na singba polam kaya phagatki Assam Rifles na su Bishnupur jila gi Waroi Singh Laimaram amasung Irengbamda tha asigi kunmanga da bunker ahum thugai khre hairi Board of Secondary Education Manipur Bosem na lauba metric parikha lisingani kunmari gi fall ngarang lauthokre pass tawbagi sang chadamar phudraw hundoi dasmik sino ahum oiki Parikha sida sarkar gi school singi oina mahairoi lising mapal sumna kuntra taret parikha thabada lising taret chatruk kunithoi pass tawduna pass tawbagi sang chadamar phumari dasmik ahum mari oiki Masi haukiba chahi tararom asida sarkar gi school singna khwaidigi sang wangna pass tawba oiri Parikha phol laktopagi thoramda saruk yakhiba education vibhag ki commissioner H Gyan Prakash na hai grading system asina Mahairoi singi pungning wakal laita dabadagi sang hantahan bangamgani Maramasina satliba academic session lisingani kunmari kunmangagi class 11 da mingsanna bagi damak sarkar gi school sing ngasidagi form thaba hauragani Integrated Farming System Technology gi distribution cum capacity building program amangarang KBK Chandel da pangthokre NICRF project ki makhada paikhat pathoramaduda laumi singda maru marang kaya marum su yanthokki laumi ni phurom na saruk yakhiba thoramduda akhang ahi kaya na wangangki tabiri ba pawasi Akashvani Imphal dagini Lok Sabha Mikhal gi tariat suba masung aroibe tangka ki Mikhal gi bhot khombagi matam numit humni khatanga ngaisilak pagaloinena rajniti dol singilu singba singna voter gi pungning singsinna bakadna honari BJP ki makok thongbalu singba Amit Shah nangarang Uttar Pradesh ki Kushinagar Salempur amasung Chandauli da bhot khom ki Sri Shah na hai handaki Mikhal asi laibak asibu chawkhat hanaba amadi lairaba miyam gi yaifana bagi thorang amani BJP ki National President JP Nadda sungarang Varanasi da pangthokkiba mitin kaya da wangang ki Mukhyamantri amasung BJP ki makok thongbalu singba Yogi Adityanath na Balia Robertsganj Ghosi amasung Varanasi da pangthokpa miyam gi mitin da wangang ki mahang na hai Pradhan Mantri Narendra Modi gi lamjing makhada Bharat chauna awanba uba phangle mahang na makhata na hai lisingani tara mari amasung lisingani kunmari gi Bharat ki phibam da chauna khetnaba leire
Amaronda Samajwadi Party ki makok Akhilesh Yadav sungarang Gazipur amasung Chandauli bhot khomki matang thagi amada Lok Sabha Kendra Nipan da bhot thadanagadoriba Bihar dasu NDA gi lusingba sing amasung star campaigner kayana bhot kan khomli Grand Alliance ki kangbunasu Raija da bhot khombagi thabak kan chathari Hanigi Congress rusingba Rahul Gandhi nangarang Patna Sahib Patiliputra amasung ara Lok Sabha Kendra singda pangthok pamikhal gi mitinda wangangki National Disaster Response Force ki Director General Piyush Anand Nahairi NDRF asi mathok taunabagi damak 24/7 sem saduna leiraba force amani amasung emergency call hek phangbaga minute kunthra gi manungda relief team sing maphamdde sangsilli Akashvani News ka khana wari sanabra Sri Anand Nahai disaster management haibasi mi masing yamna sangba thabak amani asigumba seba gi masak oiraba thabak asida miyamna yauksinaba thoraknabasu mahangna appeal tawri Ayush Mantraloina All India Institute of Ayurveda ga khusam natuna New Delhi da sensitization program ama pangthokre insurance sector amasung ayush ki haksel gi lamda thabak tawriba singi marakta pau phaudok na ba hengat hanaba pangthok pathoram maduda ayush hospital singi mapu sing amasung general insurance company singi CEO sing amasung CMD sing sharuk yakhi Bangkok tangarang anisuba boxing world qualifiers ta Bharat ki harnigi world youth champion Ankusita Borona kilogram humpugi kanglupta Mongolia ki namun monkhorbu maithiba pikre Paris Olympic ta mafam phangnaba Ankusita na haising na honaki amasung Mongolia ki mahakilambabu mari amada maithiba pikhi ngasi phongba pausis ngi maroiba pausingi damak hojik mangsa tabam Premananda leire Premananda Thagathari Washington ngasi phongba pausis singda ahanba oina Grading system da IHSLC parikha haidokibagi pau amasung ahanba oina Khongsang railway station fawba train da cement pusilakibagi pau na maroi pau sing oina headline tawnari Ponafam da IHSLC exam haidokre Tampakta na Thawbal district Chingda na Tengnopol na khwaidagi wangna pass tawkre haiba pau na ahanba headline tawri Parikha phal lauthokibagi pau ase Shanghai Express Manipuri amasung English edition Huyenlan pau Naharol gi Thaudang Ichel Express Sanalebak Manipur News People's Chronicle Manipur Mail, Morning Bell, Hills Hornbill Express, Ganfi Mail amadi Tamenglong Times asu maroiba pau ina phongli. Ahan boina Khongsang railway station fawba train da cement pusilakri haiba pau loinna. Construction material sing mamal hanthanba ngamlagani haiba Chief Minister gi wafam. Pongnofam da anisu headline tawri. Pawasi Ichel Express, Manipur News, Sanalebak, Shanghai Express English, People's Chronicle, Morning Bell amadi Infal Free Press asu ahambala mai the headline tawri Shanghai Express Manipuri da metric parikha phal lauthoki bi pawga loinana cha da Manipur hundoi dasmik sino ahum pass tawdun record sengra haiba pawna ahan headline tawri Nehru na pamjaram basing thabak oina pangthok si haiba hanagi Chief Minister Okam Ibobi gi wafam anisu headline tawduna phongli Huyenlan pawda Class 10 exam result lauthoki bi pawga loinana Lenga ke school singdagi edit amadi private school singna hena pass tawri haiba pau an be line tawduna phongli lena fudat khrabayum singda legang na piba jinga loktak ta thumthada baga chap manare jinga bandal tara janga daba yumda subnatagi ani dagi hena piram haiba pau ani sube line tawduna phongli isagi yumda leijaram labadi exam pass tawbugi hena harau rongani haiba pau amasu ahambala mai de headline tawduna phongba thengnari narogi thawdangda Churachandpur amasung Chandel romdagi Kuki Kulai Piper Singna More the Thomjilakre, Myanmar Gatainaba, Timino Amadi, Laizang, the Game Sadun later have a pow, Ahanbe headline Tauri. Grading system the Ahanbo in a metric parikagi for Lautokre, Pasta Wichang Zada, my Gudraundoi, Dasmik, Sino Ahum, Government School Pasta Wichang Zada, Marifumari Dasmik, Ahumari Yoki have a pow, and Sub headline Tauri. Ichel Express the metric parikagi for Lautoki Pawloinana, Angang Singi Puning Wakal the Charang Nabalatan Bagidama. Grading system hogdok bani haiba education department ki commissioner Gyan Prakash wafam ahan headline tawri Morning Bell da cyclone rimal da Bengal da mioi taruk sian kre haiba pau ani sube headline tawduna phongli Shanghai Express English da akoi bagi fibam sokchil lakpana siroi lili pambi mahausa dagi nemsille pambi da lei amadagi hena satre haiba pau ahan headline tawri Washington Thagacheri Premananda Aroi beda maroi ba pau amkhana
IMD na hairi leibak sinba thungbada sahi asigi kumgi nong mahausa chuba changdagi hena churaba yai Security Force ngarang Gangpokpi Jila gi Kharam Wifi dagi nongmai yauna khuchu khulai kaya marum phagatle amasung Lok Sabha Mikhal gi tariat suba amasung aroi betangka ki Mikhal gi bhot khombagi matam numit humni khakta ngaisilakpaga loinana rajniti dol singi luchingba singna voter singi pungning chingsinaba angamba thakta honari paulujare